mayambu ahan namakta warina chunggi maikidigi ikok no na taram no oksidi ngasidi aseng mathokpa thodokti yumpham oiba wari amakaktang lijage wari ase khajitang mudi akoina mingchamno sizit khana tawjai adubu wari asidi tasengna aseng mathokki wari amada yumpham oiba wari ni wari ase mamanabi aduna asumna libire matamado mamanabi adugi mingna chawbi aduga thawdo aduba thokriba nupi adugi mingna leima kawi leima khogi mapana law amakhak bandop lawi law ase chingyagi lofamni mafam asi lengoi lamdam oina su tawi aduna pojai thaba matamda su yamna phabagi moong amu su tawi hai ahanna matamda badi makoina phau pambi damak thabani atai pojai singda makoina thade adabu sahi anirom mapu aduna lofam ase handoktabadagi leimagi mapana lofam asida hangam thagi haduna law lokpa loiraba tungda hangam thai hai hangam ase atopada lamna atop law singsu thanai adabu leima khoi khandaki thariba hangam asidi asukki matik phai haina haiki nongma leimana magi mamanabi chawbida makhoigi lofam asida chalusi hangam do yamna phajare mafam asida ibani photo kabusi haduna paw hairaki hai mataw asum tawna chawbi amadi leima makhoi ani ase numit chapmagi matam asida chingyagi lofam asida hangam marak asida makhoi ani ase photo kapani hadun laki makhoi anna laliba asisu cycle lamda makhoi ani puna tongminabani saksu chanarabani mi kanagum amata horambanate makhoi ani tamang lakbani asumna lakbana hojikti makhoi animak chingkhong chingya siyorore mamanabi chawbisu amadi leimusu mafam ase makoina hana lakibnate mapana haiba mapana tambo wari dagi tabani leimana yengoto phajadra haduna mana asira cycle adu khamduna mana hana changchili hai mamanabi chawbisu hangam marak asida changduna nupi oibigi hunabini phajabalerang ubada hekta ngawba manaka changningba photo bu kapningba jagoi bu saningba ek bu tawningba makhoigi machatni asumna makhoi ani ase hangam marak asida nghaktang phamduna nungaina wari sanai photo su kabi hai leimadi photo yamna kapu haduna chawbida photo ase pangkapta kapali hainu su hai asumna mafam asigi phajaba kungna horiba hangam marak asida leima adum kucha chali leiman asomna khara lapna chakiba matam asida chawbina phamthaduna magi phone asida kakwa photo sing ase mathang asum yengi hai leimana ngaktangi matungda magi mamanabi chawbibu kana kori hey kainama yengu laune haduna kana laurakki chawbisu leimana laurakpadagi karino haduna magse changchilagi yelbu matamnadi leimase hangam marak aduda makhong asina nomduna lepnaptuna chongduna sanarami leimana kaino yengu haribo haduna wa haribo matamda chawbin hai yengu law khongdo asida netlu lawne ase kaino mataw yengu lawne phomdi gumdana yengu kharasu tongkhale net pakanda nombagi wane yengu lebaksi yengu nitra haduna mahangna nomhan sadarami chawbisu leimana aduna netlaga chongma matam asida manasu netlu male net matam asida lebak ase phomdi mathakta leibadawna itaw badawna nom torami hai masidagi makhoi ani se ngaktang nungaiduna harawna phan chongi nomduna noktuna sanai leimana khara tongkhali mafam asida phami aduga chawbida photo kabu haduna photo ase masing khangdana kaphalle masigi atong masigi marak asida ngaktang chu phami ngaktang chu nomduna makhoi ani se sanarame asumna nungtingi pung anirom tarak matam asida makhoi ani se cycle tongduna mukhanna halasira hadun thorang tonarami adubu leimadi hanjaba pak yadi hai ngaktanga legisi mafam ase yan phajadra yengune asom yengthokiba matamda su singsu leire kayada phajaraba haduna leimase wa yamna ngangi chawbisu leimana suma leithasi haribanina masu dum leitharami hai ngaktang makhoi anina leithari ngai matam asida chawbin asom nakalamda chakki leimadi hoju phawba atong mafam asida ngaktang leptun leiramani phamlagsu leiramani matam asida leimase mana phamlibase karigumba amagi mathakta phammadona netpadona torami khangkhanguduna mikup amani gi tungdadi leimase mafam asida leplammadagi makse khangtu khibani ima haduna kana lauri hai chawbina kaidore haduna magi maithong ase ontholokka matamnadi leimase turug lerami leimana mana asigi akoibasida koyeng yengduna hojiki tongkhala mafam addo
ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯇꯣꯡꯈꯠꯂꯝꯕ ꯃꯐꯝ ꯑꯁꯤ ꯇꯣꯡꯈꯠꯂꯝꯗꯦ, ꯑꯗꯨꯒ ꯏꯅꯣꯝ ꯅꯣꯝꯂꯝꯕ ꯐꯨꯝꯗꯤꯒꯨꯝꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯑꯗꯨꯁꯨ ꯇꯧꯔꯝꯗꯦ ꯍꯥꯏ꯫ ꯂꯩꯃꯁꯦ ꯌꯥꯝ ꯉꯛꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯆꯥꯎꯕꯤꯗꯗꯤ ꯃꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯗꯕꯖꯥꯠꯅꯤ꯫ ꯆꯥꯎꯕꯤꯁꯨ ꯂꯩꯃꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯩꯃꯅ ꯀꯩꯁꯨ ꯇꯧꯗꯦ, ꯆꯠꯂꯁꯤꯔꯥ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯛꯅꯕ ꯇꯞꯅ ꯇꯞꯅ ꯍꯪꯒꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯆꯥꯎꯕꯤꯅ ꯃꯥꯡ ꯊꯥꯏ, ꯑꯗꯨꯒ ꯂꯩꯃꯅ ꯇꯨꯡ ꯊꯥꯏ꯫ ꯆꯥꯎꯕꯤꯗꯤ ꯐꯅꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯗꯤ ꯆꯠꯅ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯆꯥꯎꯕꯤꯅ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯃ ꯂꯥꯛꯇꯕꯗꯒꯤ ꯆꯥꯎꯕꯤꯅ ꯃꯥꯏꯊꯣꯡ ꯑꯁꯦ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯁꯦ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯦ ꯊꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯈꯔ ꯂꯥꯞꯅ "ꯑꯣꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗꯧꯅ ꯀꯩꯁꯨ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯃꯁꯦ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅꯤ ꯎꯕꯒꯤ ꯃꯑꯣꯡꯗꯧꯅ ꯃꯍꯥꯛꯁꯦ ꯆꯠꯄ ꯃꯇꯝꯗꯁꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ, ꯃꯁꯥꯗ ꯏꯄꯥꯏ ꯀꯥꯡꯕꯗꯧꯅ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯇꯧꯈꯤ꯫ ꯃꯈꯣꯏꯅ ꯍꯪꯒꯥꯝ ꯊꯥꯔꯤꯕ ꯂꯧꯕꯨꯛ ꯑꯁꯤꯗꯒꯤ ꯌꯨꯝ ꯇꯥꯒꯗꯕ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤꯗ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯩꯃꯗꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯦ ꯇꯨꯡ ꯍꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯆꯥꯎꯕꯤꯅ ꯎꯕ ꯐꯪꯉꯤ꯫ ꯆꯥꯎꯕꯤꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃ ꯄꯥꯎꯈꯨꯝꯗꯤ ꯏꯄꯤ ꯄꯤꯗꯦ, ꯑꯗꯨꯕꯨ ꯇꯨꯡ ꯍꯟꯅ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯥꯏ꯫ ꯁꯥꯏꯀꯜ ꯊꯧ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯆꯥꯎꯕꯤꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯗꯨꯅ ꯂꯩꯃꯅ ꯇꯣꯡꯂꯒ ꯂꯥꯛꯏ꯫ ꯇꯣꯡꯕ ꯃꯇꯝꯗꯁꯨ ꯂꯩꯃꯁꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗꯦ ꯍꯥꯏ꯫ ꯆꯥꯎꯕꯤꯅ ꯁꯥꯏꯀꯜ ꯊꯧꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯏ, ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗꯦ, ꯃꯑꯣꯡ ꯑꯃ ꯇꯧꯈꯤ꯫ ꯆꯥꯎꯕꯤꯁꯨ ꯂꯩꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯁꯥꯏꯀꯜ ꯑꯁꯤ ꯐꯅꯌꯥꯝꯅ ꯂꯥꯞꯅ ꯊꯧꯔꯕ ꯇꯨꯡꯗ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯂꯩꯃꯁꯦ ꯀꯟꯅ ꯐꯥꯛ ꯅꯣꯛꯈꯠꯂꯛꯏ꯫ ꯅꯣꯛꯈꯠꯂꯛꯄꯗꯒꯤꯗꯤ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯆꯥꯎꯕꯤꯅ ꯀꯩꯗꯧꯔꯦ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯂꯩꯃ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯊꯧꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯃꯈꯩ ꯁꯤꯊ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯆꯥꯎꯕꯤꯅ ꯁꯥꯏꯀꯜꯗꯨ ꯈꯥꯝꯃꯤ, ꯑꯗꯨꯒ ꯂꯩꯃ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯅ ꯆꯥꯎꯕꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯥꯀꯟꯗꯁꯨ ꯑꯃꯨꯛ ꯌꯦꯡ, ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯋꯥ ꯍꯪꯕꯁꯨ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯉꯁꯥꯏꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯕꯅꯤ, ꯍꯪꯒꯥꯝ ꯃꯔꯛ ꯑꯁꯤꯗꯁꯨ ꯐꯣꯇꯣ ꯌꯥꯝꯅ ꯀꯥꯞꯃꯤꯟꯅꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯨꯝꯗ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯅ ꯍꯣꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧ, ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯕꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯁꯥ ꯅꯣꯝꯗꯨꯅ ꯂꯦꯡꯍꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕꯅꯦ, ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯥꯎꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯟꯅ ꯅꯣꯛꯏ, ꯃꯈꯨꯠ ꯐꯥꯎꯕ ꯊꯤꯜꯂꯤ ꯍꯥꯏ꯫ ꯆꯥꯎꯕꯤꯁꯨ ꯍꯩꯅꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯈꯔ ꯐꯔꯛꯄꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ, ꯑꯩ ꯍꯩꯅꯗꯦ, ꯆꯠꯁꯤ ꯇꯣꯡꯈꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯣꯡꯈꯠꯍꯜꯂꯒ ꯆꯥꯎꯕꯤꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯏ꯫ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯊꯧꯔꯦ꯫ ꯊꯧꯅ ꯂꯩꯃꯗ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ, ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯍꯪꯂꯕꯁꯨ ꯂꯩꯃ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯆꯥꯎꯕꯤꯁꯦ ꯂꯩꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯃꯥꯅ ꯁꯥꯏꯀꯜ ꯑꯁꯦ ꯑꯗꯨꯝ ꯊꯧꯗꯨꯅ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯂꯩꯃꯁꯤꯅ ꯆꯥꯎꯕꯤꯒꯤ ꯅꯥꯉꯜ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤꯅ ꯃꯌꯥꯁꯤꯅ ꯀꯟꯅ ꯆꯤꯛꯈꯠꯂꯛꯏ꯫ ꯆꯤꯛꯄꯗꯒꯤ ꯁꯥꯏꯀꯜ ꯊꯧꯔꯝꯕ ꯆꯥꯎꯕꯤꯁꯦ ꯏꯃꯥ ꯂꯥꯎꯗꯨꯅ ꯁꯥꯏꯀꯜꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯩ꯫ ꯇꯨꯕꯗꯒꯤ ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯆꯤꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯒꯤ ꯃꯥꯏꯊꯣꯡ, ꯃꯥꯒꯤ ꯁꯛꯇꯝ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯆꯥꯒꯦ, ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯆꯥꯎꯕꯤ ꯇꯁꯦꯡꯅꯃꯛ ꯂꯩꯃꯒꯤ ꯃꯇꯧ ꯑꯁꯦ ꯑꯀꯤꯕ ꯐꯥꯎꯏ꯫ ꯂꯩꯃ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ, ꯂꯩꯃ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯊꯦꯝꯅꯕ ꯑꯃꯗꯤ ꯐꯥꯊꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ꯫ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯍꯦꯜꯂꯕ ꯆꯥꯎꯕꯤ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯩꯃꯗ ꯃꯥꯅ ꯋꯥ ꯌꯥꯝꯅ ꯍꯥꯏ, ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ꯫ ꯐꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ,
ꯃꯉꯣꯟꯗ ꯆꯤꯛꯈꯤꯕꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯀꯥꯎꯊꯣꯛꯂꯗꯨꯅ ꯂꯩꯃꯕꯨ ꯐꯥꯊꯗꯨꯅ ꯃꯌꯨꯝꯁꯤꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯁꯦ ꯁꯥꯏꯀꯜ ꯇꯣꯡꯈꯠꯂꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯁꯤ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯦ ꯑꯃꯨꯛꯁꯨ ꯀꯞꯈꯠꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯄꯗꯧꯅ ꯇꯧꯈꯠꯂꯛꯏ꯫ ꯆꯥꯎꯕꯤ ꯑꯁꯨꯝ ꯀꯤꯕ ꯍꯦꯜꯂꯛꯏ꯫ ꯑꯉꯥꯟꯕ ꯑꯣꯏꯔꯕꯁꯨ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯅꯔꯤꯉꯩ ꯊꯦꯝꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯌꯦꯠ ꯊꯪꯕꯒꯤ ꯈꯨꯠꯀꯤ ꯄꯥꯝꯕꯣꯝ ꯑꯁꯤꯒꯤ ꯃꯌꯥꯗ ꯃꯁꯥ ꯃꯇꯣꯝ ꯆꯤꯛꯆꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯆꯤꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯤꯅ ꯂꯩꯃꯕꯨ ꯈꯥꯝꯃꯤ꯫ ꯂꯩꯃ ꯇꯧꯅꯣ ꯑꯗꯨꯝꯅ ꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯞꯇꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯄꯥꯝꯕꯣꯝꯗꯒꯤꯅ ꯈꯨꯗꯥꯡ ꯐꯥꯎꯕꯁꯦ ꯐꯅꯌꯥꯝꯅ ꯆꯤꯛꯂꯤ, ꯏ ꯐꯅꯌꯥꯝꯅ ꯊꯣꯛꯂꯦ꯫ ꯏ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯁꯦ ꯃꯣꯟ ꯅꯣꯛꯏ, ꯍꯔꯥꯎꯖꯩ꯫ ꯏ ꯊꯣꯔꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯃ ꯑꯃꯨꯛꯁꯨ ꯀꯞꯂꯛꯏ꯫ ꯀꯞꯂꯒ ꯃꯍꯥꯛꯁꯦ ꯐꯝꯊꯈ꯭ꯔꯦ꯫ ꯃꯈꯨꯠ ꯌꯦꯠ ꯊꯪꯕꯒꯤ ꯈꯨꯠ ꯑꯁꯤꯗꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯕꯅꯤ꯫ ꯆꯥꯎꯕꯤꯅ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯂꯩꯃꯕꯨ ꯊꯦꯝꯃꯤ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯂꯩꯃ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯃꯤ꯫ ꯂꯩꯃ ꯍꯟꯗꯛꯃꯛꯇꯤ ꯄꯪꯀꯞꯇ ꯀꯞꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯁꯣꯛꯂꯤꯕꯁꯦ ꯌꯦꯠꯁꯤꯟꯕꯤꯔꯦ꯫ ꯂꯥꯎ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜꯗ ꯅꯝꯅ ꯍꯥꯞꯀꯠꯇꯨꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯥꯏꯀꯜ ꯊꯧꯅ ꯆꯥꯎꯕꯤ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯕꯗꯒꯤ ꯃꯥꯁꯨ ꯀꯞꯂꯤ꯫ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯂꯩꯃꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯈꯜꯂꯨꯕ ꯃꯇꯝꯗꯁꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯂꯩꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯄꯥꯈꯠꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯂꯩꯃꯒꯤ ꯃꯃꯥ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯁꯦ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯎꯍꯜꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯐꯤ ꯌꯦꯠꯂꯤꯕꯁꯦ ꯍꯥꯏꯗꯣꯛꯂꯦ꯫ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗꯗꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ꯫ ꯌꯥꯈꯨꯟ ꯌꯥꯝꯅ ꯇꯥꯔꯤꯕꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯀꯩꯅꯣ ꯆꯥꯇꯣꯟꯕꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯥꯕꯨ ꯃꯁꯝꯒ ꯑꯗꯨ ꯅꯥꯟꯊꯕꯤꯗꯨꯅ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯃ ꯀꯔꯤꯃꯇ ꯈꯨꯝꯗꯦ꯫ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯈꯤ꯫ ꯆꯥꯎꯕꯤꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗ ꯂꯩꯃꯒꯤ ꯃꯈꯨꯠꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯄꯤꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯍꯥꯞꯄꯤꯔꯦ꯫ ꯃꯃꯥꯅ ꯆꯥꯎꯕꯤꯗ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯥꯎꯕꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯄꯨꯟꯅ ꯇꯝꯃꯤ, ꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ, ꯅꯈꯣꯏꯗꯤ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯀꯔꯤꯒꯤ ꯆꯤꯡꯌꯥꯗ ꯆꯠꯂꯤꯕ? ꯑꯩꯗꯤ ꯆꯨꯝꯅ ꯅꯈꯣꯏ ꯑꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯔ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯁꯤꯗꯤ ꯃꯈꯣꯏ ꯃꯄꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯉꯥꯡꯁꯦ? ꯂꯩꯃ, ꯁꯦ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯎꯁꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯗꯨꯅ ꯂꯥꯛꯅꯈꯤ꯫ ꯆꯥꯎꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯂꯕ ꯇꯨꯡꯗ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯂꯩꯃꯅ ꯁꯣꯝꯗ ꯂꯩꯍꯧꯔꯦ꯫ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯇꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯤ꯫ ꯄꯣꯊꯥꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯄꯨꯡꯈꯥꯏ ꯄꯨꯡ ꯑꯃꯒꯤ ꯆꯥꯡ ꯑꯁꯤ ꯃꯍꯥꯛ ꯄꯣꯊꯥꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯂꯩꯃꯅ ꯆꯤꯛꯈꯤꯕ ꯃꯥꯒꯤ ꯅꯥꯡꯒꯟꯒꯤ ꯁꯔꯨꯛ ꯑꯁꯤ ꯌꯥꯝꯅ ꯆꯤꯛꯄ ꯅꯥꯕ ꯍꯧꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯁꯥꯗ ꯆꯩꯅꯥ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯒꯠꯂꯛꯄꯗꯒꯤꯗꯤ ꯆꯥꯎꯕꯤ ꯑꯁꯤ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯊꯔꯣ ꯑꯣꯟꯕ ꯍꯧꯒꯠꯂꯛꯏ꯫ ꯆꯥꯎꯕꯤꯒꯤꯁꯨ ꯃꯃꯥ ꯑꯁꯤ ꯑꯁꯣꯝꯗ ꯏꯈꯣꯜꯂ ꯊꯕꯛ ꯈꯔ ꯁꯨꯔꯨꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ꯫ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯀꯥꯗ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯃꯥꯁꯨ ꯏꯄꯥꯞ ꯈꯟꯅ, ꯆꯥꯎꯕꯤ, ꯏꯕꯦꯝꯃ ꯆꯥꯎꯕꯤ, ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯤ ꯑꯁꯤ ꯃꯁꯥꯁꯤ ꯄꯪꯊꯦꯛꯀ ꯊꯦꯠꯂꯒ ꯄꯪꯀꯞꯇ ꯀꯞꯈꯠꯂꯛꯏ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯀꯞꯂꯤꯕꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯞꯂꯝꯕꯗꯒꯤ ꯆꯥꯎꯕꯤ ꯑꯁꯤ ꯑꯃꯨꯛꯁꯨ ꯅꯣꯛꯄꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤꯒꯤꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯍꯣꯡꯕ ꯑꯃꯒꯤ ꯃꯑꯣꯡ ꯑꯃ ꯈꯔ ꯑꯣꯏꯔꯛꯈꯤ꯫ ꯃꯆꯥꯅ ꯊꯔꯣ ꯑꯣꯜꯂꯝꯕ, ꯑꯃꯨꯛ ꯀꯞꯄ, ꯑꯃꯨꯛ ꯅꯣꯛꯄꯒꯤ ꯑꯍꯣꯡꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯅ ꯌꯥꯝꯅ ꯉꯛꯅ ꯆꯥꯎꯕꯤꯗ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ꯫ ꯆꯥꯎꯕꯤ ꯀꯞꯁꯨ ꯀꯞꯈꯤꯗ꯭ꯔꯦ, ꯅꯣꯛꯁꯨ ꯅꯣꯛꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯅꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯪꯒꯜ ꯑꯁꯤ ꯌꯥꯝꯅ ꯅꯥꯏ, ꯅꯪꯒꯜ ꯑꯁꯤ ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯅ ꯅꯪꯒꯜꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯜ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯒꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅꯤ ꯌꯥꯈꯨꯟ ꯅꯥꯏꯅ ꯏ ꯑꯁꯤꯕ ꯆꯪꯕꯗꯧꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯃꯥ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯤ ꯃꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ, ꯁꯤꯗꯤ ꯀꯔꯤꯅꯣ? ꯏꯕꯦꯝꯃ ꯆꯥꯎꯕꯤ,
ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯋꯥ ꯍꯥꯏ ꯃꯃꯥꯒꯤ ꯁꯝꯕꯗꯨꯅ ꯌꯥꯈꯨꯟ ꯅꯥꯏꯔꯤꯕꯗꯣ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯜꯂꯤ ꯀꯅꯥꯅꯅꯣ ꯀꯔꯝ ꯇꯧꯅ ꯑꯣꯏꯔꯤꯕꯅꯣ ꯀꯅꯥꯅꯅꯣ ꯀꯔꯝ ꯇꯧꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯤꯁꯦ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯈꯤꯗꯦ ꯃꯤꯅꯠ 5-10 ꯋꯥ ꯉꯥꯡꯗꯕ ꯂꯣꯟ ꯊꯣꯛꯇꯕ ꯃꯨꯔꯇꯤ ꯑꯃ ꯈꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯆꯥꯎꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯃꯥꯅ ꯄꯥꯈꯠꯆꯕꯗꯒꯤ ꯀꯅꯥꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯅꯥꯅ ꯁꯨꯝꯅ ꯆꯤꯛꯂꯤꯕꯅꯣ ꯅꯪꯒꯤ ꯅꯥꯒꯟꯗꯕꯨ ꯑꯁꯨꯝꯅ ꯏꯁꯤꯕ ꯆꯪꯕ ꯃꯈꯩ ꯌꯥꯈꯨꯟ ꯀꯟꯅ ꯍꯥꯏꯗꯨꯅ ꯆꯤꯛꯂꯤꯕꯁꯤ ꯀꯅꯥꯅꯅꯣ ꯁꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯂꯕꯁꯨ ꯆꯥꯎꯕꯤ ꯈꯨꯝꯈꯤꯗꯦ ꯆꯥꯎꯕꯤꯁꯦ ꯑꯃꯨꯛꯁꯨ ꯀꯞꯂꯛꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯁꯨ ꯑꯩ ꯋꯥꯔꯦ ꯑꯩ ꯉꯥꯛꯀ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯅꯕ ꯁꯦꯝ ꯁꯥꯈꯤ ꯃꯃꯥꯅ ꯍꯪꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯑꯁꯤ ꯇꯨꯝꯊꯈ꯭ꯔꯦ ꯃꯃꯥꯁꯨ ꯌꯥꯈꯨꯟ ꯈꯛꯇꯃꯛ ꯅꯥꯏꯕꯅꯤꯅ ꯑꯇꯣꯞꯄꯗꯤ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯜꯂꯨꯗꯕꯖꯥꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯤ ꯆꯥꯎꯕꯤ ꯃꯄꯥꯁꯨ ꯃꯌꯨꯝꯗ ꯂꯥꯛꯂꯔꯦ ꯃꯃꯥꯅ ꯆꯥꯎꯕꯤꯒꯤ ꯃꯄꯥꯗ ꯋꯥꯔꯤ ꯇꯝꯃꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯟꯗ ꯌꯥꯈꯨꯟ ꯅꯥꯏ ꯀꯅꯥꯒ ꯄꯨꯜꯂꯨꯕꯅꯣ ꯀꯅꯥ ꯈꯠꯅꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯁꯨ ꯃꯥꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯥꯗ ꯇꯨꯝꯂꯤꯕꯅꯤ ꯋꯥꯔꯤꯗꯨ ꯇꯝꯕꯗꯒꯤ ꯃꯄꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯆꯥꯎꯕꯤꯗ ꯋꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇꯦ ꯃꯃꯤꯠ ꯑꯁꯤ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯠꯂꯒ ꯇꯨꯝꯂꯤꯕꯅꯤ ꯃꯄꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯃꯥꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯆꯥꯛ ꯊꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯥꯎꯕꯤ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯧꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯨꯝꯗꯦꯅꯦ ꯏꯀꯥꯏꯕ ꯃꯥꯜꯂꯦ ꯅꯪ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯆꯥꯎꯕꯤ ꯃꯃꯥ ꯑꯁꯤ ꯆꯪꯂꯛꯏ ꯐꯃꯨꯡꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯦꯞꯂꯤꯕ ꯆꯥꯎꯕꯤ ꯑꯁꯤꯕꯨ ꯂꯦꯡꯍꯟ ꯃꯃꯥꯅ ꯋꯥ ꯍꯪꯉꯤ ꯉꯥꯏꯍꯥꯛꯇꯪ ꯐꯅꯌꯥꯝꯅ ꯋꯥ ꯍꯪꯂ ꯐꯥꯎꯕꯗ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯃꯥꯁꯤꯅ ꯆꯥꯎꯕꯤꯁꯦ ꯑꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯐꯠ ꯂꯦꯡꯍꯜꯂꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯁꯦ ꯊꯛ ꯅꯤꯛꯇꯨꯅ ꯃꯃꯤꯠ ꯑꯁꯤ ꯆꯞ ꯌꯨꯡꯈꯠꯄ ꯃꯈꯩ ꯂꯩꯔꯝꯃꯅꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯃꯥꯁꯤ ꯄꯥꯈꯠꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯀꯟꯅꯔꯦ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯟꯅ ꯂꯩꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯄꯟꯊꯗꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕꯤꯕꯨ ꯂꯥꯏꯀꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗꯅꯤ ꯊꯣꯛꯂꯤꯕꯁꯤꯁꯨ ꯂꯩꯃꯗꯤ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯈꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯆꯥꯛ ꯆꯥꯅꯕ ꯑꯃꯗꯤ ꯉꯁꯥꯏ ꯆꯠꯄ ꯃꯇꯝꯗ ꯅꯪꯕꯨ ꯀꯔꯤ ꯇꯧꯒꯦ ꯀꯔꯤꯒꯤꯅꯣ ꯅꯁꯥꯅ ꯅꯁꯥꯒꯤ ꯅꯈꯨꯠꯇ ꯆꯤꯛꯂꯤꯕ ꯍꯥꯏꯗꯨꯅ ꯋꯥ ꯌꯥꯝꯅ ꯍꯪꯂꯕꯁꯨ ꯂꯩꯃꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯄꯥ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯄꯥꯅꯁꯨ ꯋꯥꯔꯤ ꯁꯥꯏ ꯋꯥ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯊꯪꯅꯕꯒꯤ ꯃꯗꯣꯝꯆꯥꯁꯤꯡ ꯑꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯩꯃꯗ ꯋꯥ ꯌꯥꯝꯅ ꯍꯪꯉꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯁꯦ ꯍꯥꯏꯗꯨꯅ ꯍꯪꯂ ꯐꯥꯎꯕꯗ ꯂꯩꯃꯁꯦ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯕꯗ ꯃꯄꯥꯅ ꯑꯉꯥꯡꯁꯦ ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯊꯦꯝꯃꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯗꯣꯛꯇꯔꯗ ꯄꯨꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯁꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯩ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯃꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯗꯅꯤ ꯅꯣꯛꯃꯤ ꯇꯧꯕ ꯑꯃꯨꯛꯁꯨ ꯍꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯆꯤꯛꯄꯒꯨꯝ ꯈꯣꯠꯄꯒꯨꯝ ꯃꯈꯣꯠ ꯈꯔ ꯃꯃꯥꯗꯨꯅ ꯇꯥꯔꯛꯏ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯇꯞꯅ ꯆꯦꯞꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯃꯥꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯁꯤ ꯇꯨꯝꯂꯝꯗ꯭ꯔꯦ ꯐꯝꯂꯒ ꯂꯩꯕꯒꯤ ꯃꯇꯧ ꯑꯃ ꯃꯃꯥꯗꯨꯅ ꯃꯥ ꯃꯇꯝꯗ ꯈꯪꯉꯤ ꯃꯃꯥꯅ ꯃꯥꯏ ꯑꯁꯤ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯏꯕꯦꯝꯃ ꯂꯩꯃ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯃꯒꯤ ꯃꯃꯥꯏꯁꯦ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯀꯤ ꯈꯨꯕꯤ ꯈꯨꯖꯤꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯆꯤꯛꯂꯒ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯃꯊꯛꯀꯤ ꯎꯟꯁꯥꯒꯤ ꯌꯥꯝꯅ ꯄꯥꯕ ꯂꯩꯔꯣꯟꯁꯤꯡ ꯑꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯤꯛꯇꯨꯅ ꯑꯗꯨꯝ ꯁꯥꯏꯗꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯃꯥꯁꯦ ꯍꯦꯛ ꯃꯤꯀꯞ ꯊꯣꯔꯛꯄ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯐꯝꯂꯒ ꯑꯗꯨꯝꯅ ꯆꯥꯔꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯃꯥꯁꯦ ꯈꯪꯂꯥꯎ ꯂꯥꯎꯏ ꯃꯄꯥꯕꯨ ꯀꯧꯔꯛꯏ ꯃꯄꯥꯁꯨ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯃꯨꯡ ꯑꯁꯤ ꯏꯅꯁꯨ ꯄꯨꯡꯇꯩ ꯇꯩꯔꯦ ꯃꯊꯛꯀꯤ ꯎꯟꯁꯥ ꯑꯁꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯃꯗꯤ ꯑꯣꯏꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯑꯃꯨꯛ ꯃꯃꯥꯏꯗ ꯈꯣꯠꯇꯨꯅ ꯁꯝꯅ ꯐꯥꯎꯕ ꯆꯤꯡꯊꯠꯆꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯃꯄꯥꯁꯨ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯄꯥꯈꯠꯄꯗ ꯍꯦꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡ ꯂꯣꯏꯅ ꯀꯧꯊꯣꯛꯂꯦ ꯃꯆꯥꯅꯨꯄꯤ ꯂꯩꯃꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯃꯨꯛꯇ ꯂꯥꯛꯎ ꯂꯩꯃꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯎꯕꯗꯒꯤ ꯆꯦꯟꯁꯤꯟꯅꯔꯛꯏ
ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯃꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯉꯛꯂꯦ꯫ ꯂꯩꯃꯒꯤ ꯃꯈꯨꯠ ꯐꯥꯏ ꯑꯗꯨꯒ ꯑꯗꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯇꯧꯏ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯈꯨꯠ ꯐꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤꯅ ꯃꯥꯕꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨ ꯆꯤꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯤ, ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯃꯈꯣꯡ ꯐꯥꯎꯕ ꯄꯨꯟꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯁꯨ ꯆꯤꯛꯂꯛꯄ ꯉꯝꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯒꯥꯔꯤ ꯑꯃ ꯋꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯌꯥꯡꯅ ꯗꯣꯛꯇꯔꯗ ꯄꯨꯈꯤ꯫ ꯗꯣꯛꯇꯔ ꯌꯧꯔꯦ꯫ ꯗꯣꯛꯇꯔꯗꯁꯨ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯂꯛꯇꯕꯗꯒꯤ ꯕꯦꯗ ꯑꯃꯗ ꯃꯍꯥꯛꯁꯦ ꯃꯈꯨꯠ ꯐꯥꯎꯕ ꯄꯨꯟꯗꯨꯅ ꯃꯈꯣꯡ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯍꯤꯗꯥꯛ ꯀꯌꯥ ꯑꯃ ꯀꯥꯞꯄꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛꯁꯨ ꯀꯥꯞꯄꯤ꯫ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯨꯡꯈꯥꯏ ꯐꯥꯅ ꯆꯠꯄ ꯅꯠꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯒꯤ ꯁꯥꯊꯤꯕ ꯇꯝꯊꯤꯕꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯃꯥꯕꯨ ꯂꯥꯛꯅ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯋꯥꯕ ꯌꯥꯝꯅ ꯃꯥꯌꯣꯛꯅꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯁꯨ ꯆꯥꯎꯕꯤ ꯄꯨꯈꯠꯈ꯭ꯔꯤꯕꯅꯤ꯫ ꯆꯥꯎꯕꯤꯒꯤꯗꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯊꯤꯈꯤꯕ ꯍꯥꯏꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯆꯥꯎꯕꯤꯗꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯗꯒꯤ ꯃꯌꯨꯝꯗ ꯄꯨꯊꯔꯛꯂꯦ꯫ ꯆꯥꯎꯕꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯝꯗ ꯂꯩꯃꯒꯤ ꯄꯥꯎꯁꯨ ꯇꯥꯔꯦ꯫ ꯆꯥꯎꯕꯤꯅ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯗ ꯃꯃꯥꯗ ꯃꯄꯥꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯩꯃꯒ ꯃꯥꯒ ꯆꯤꯡꯌꯥꯗ ꯆꯠꯂꯨꯕ, ꯃꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯛꯇ ꯐꯣꯇꯣ ꯀꯥꯞꯂꯨꯕꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯃꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯆꯥꯎꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅ ꯇꯥꯔꯦ꯫ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯑꯁꯣꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯦ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯦ ꯇꯣꯏꯅ ꯊꯥꯗꯨꯅ ꯑꯗꯨꯝ ꯐꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯩꯃꯒꯤ ꯃꯁꯥꯗ ꯐꯕꯗꯤ ꯂꯥꯏꯗꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯑꯣꯏꯔꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯑꯁꯦ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯀꯥ ꯑꯃ ꯂꯩꯈ꯭ꯔꯦ, ꯀꯟꯅ ꯀꯟꯅ ꯂꯥꯎꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯔꯦ꯫ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯐꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯐꯔꯛꯇꯕꯗꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯁꯦ ꯁꯥꯏꯀꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯦ, ꯑꯗꯨꯅ ꯁꯥꯏꯀꯤꯇ꯭ꯔꯤꯁꯀꯤ ꯗꯣꯛꯇꯔ ꯑꯃꯗ ꯑꯩ ꯔꯤꯐꯔ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯏꯀꯤꯇ꯭ꯔꯤꯁꯀꯤ ꯗꯣꯛꯇꯔ ꯑꯃꯗ ꯔꯤꯐꯔ ꯑꯃ ꯂꯥꯛꯏ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯗꯣꯛꯇꯔꯅ ꯐꯖꯅ ꯌꯦꯡꯕꯤꯔꯦ, ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡ ꯈꯔ ꯆꯥꯎ, ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ꯫ ꯂꯩꯃꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯀꯀꯥꯁꯤꯡ ꯃꯊꯥ ꯁꯥꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯗꯣꯛꯇꯔꯗ ꯌꯦꯡꯂꯒ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯊꯤꯕ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯀꯞꯄ ꯐꯥꯎ ꯌꯥꯎꯔꯦ꯫ ꯆꯥꯎꯕꯤꯒꯤ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏꯁꯨ ꯂꯥꯛꯏ꯫ ꯂꯩꯃꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯕ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯅꯣꯡꯃ ꯅꯤꯅꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯑꯃ ꯇꯧꯈꯤ, ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅꯕꯗꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯂꯩꯃꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯈꯨꯠ ꯁꯥꯏꯗꯠꯆꯩ, ꯃꯁꯥꯗꯣ ꯈꯣꯠꯇꯠꯆꯩ, ꯃꯃꯥꯏ ꯑꯗꯣ ꯗꯥꯈꯨꯡ ꯉꯥꯛꯇ ꯉꯥꯏꯔꯦ, ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ, ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥꯁꯦ ꯑꯗꯨꯝ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯍꯜꯁꯤꯡꯅ ꯃꯊꯪ ꯍꯥꯏꯅꯔꯛꯄꯗꯒꯤ ꯃꯁꯦ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯌꯦꯡꯕꯅ ꯐꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯈꯪꯕ ꯑꯍꯩꯕ ꯑꯃꯥꯏꯕꯁꯤꯡ ꯇꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯑꯈꯪꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ, ꯑꯗꯨꯕꯨ ꯄꯥꯛ ꯐꯕ ꯉꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯂꯝ ꯌꯥꯝꯅ ꯂꯥꯞꯅ ꯑꯃꯥꯏꯕ ꯑꯃꯈꯛ ꯊꯦꯡꯅꯈꯤ꯫ ꯃꯁꯤ ꯊꯦꯡꯅꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯇꯞꯅ ꯌꯦꯡꯗꯨꯅ ꯐꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃ ꯌꯨꯝꯗ ꯂꯩꯔꯦ꯫ ꯑꯃꯥꯏꯕꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯐꯅꯕ ꯀꯟꯅ ꯂꯥꯏꯌꯦꯡꯂꯦ꯫ ꯑꯃꯥꯏꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯏ, ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯑꯃ ꯍꯟꯈꯤꯅꯤ, ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯃ ꯂꯥꯛꯀꯅꯤ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃ ꯍꯟꯒꯅꯤ꯫ ꯂꯩꯃꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯃꯇꯣꯝꯇ ꯂꯩꯍꯟꯗꯦ, ꯃꯤ ꯑꯃꯅꯤ ꯃꯥꯕꯨ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯊꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗꯗꯤ ꯃꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯇꯨꯝꯍꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯒꯤ ꯎꯟꯁꯥꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯆꯤꯛꯊꯠꯆꯕ, ꯃꯁꯥꯗꯁꯨ ꯄꯪꯈꯣꯠꯇ ꯈꯣꯠꯇꯠꯆꯕ ꯀꯌా ꯑꯃ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯜꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯃꯇꯝ ꯑꯃ ꯊꯥꯈ꯭ꯔꯦ, ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ, ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯉ ꯃꯇꯝ ꯇꯧꯒꯗꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯩꯁꯤꯡ ꯀꯔꯤꯃꯠꯇ ꯊꯥꯟꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯃꯤ 2-3 ꯈꯛꯇꯅ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛ ꯑꯃꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯐꯥꯎꯕ ꯑꯃꯠꯇ ꯃꯅꯥ ꯑꯁꯤꯗ ꯐꯥꯎꯕꯤꯔꯛꯀꯅꯨ, ꯂꯥꯛꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯩꯁꯤꯡ ꯂꯣꯏꯅ ꯃꯨꯊꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯁꯤꯃꯛꯇꯗ ꯑꯃꯥꯏꯕꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯐꯤꯅ ꯄꯨꯟꯅ ꯀꯨꯞꯁꯤꯜꯂꯤ, ꯑꯗꯨꯒ ꯂꯩꯃꯅ ꯃꯉꯣꯟꯗ ꯐꯝꯍꯜꯂꯤ꯫ ꯐꯝꯕ ꯃꯇꯝꯗ ꯃꯥꯕꯨ ꯃꯤ ꯑꯃꯅꯤꯅ ꯐꯥꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯋꯥ ꯉꯥꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯩꯃꯗ ꯆꯪꯂꯤꯕ ꯃꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯀꯌా ꯑꯃ ꯄꯣꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ
ꯑꯃꯥꯏꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯐꯅꯌꯥꯝꯅ ꯁꯣꯜꯂꯕ ꯇꯨꯡꯗꯗꯤ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯠ ꯂꯣꯏꯅ ꯎꯏꯁꯤꯜꯂꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ ꯃꯥꯕꯨꯗꯤ ꯀꯟꯅ ꯐꯥꯎ ꯍꯥꯏꯗꯨꯅ ꯐꯥꯍꯜꯂꯦ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯤꯠ ꯂꯣꯏꯅ ꯎꯏꯁꯤꯟꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯂꯩꯔꯣꯜ ꯑꯁꯦ ꯁꯣꯟꯅ ꯃꯈꯨꯠ ꯑꯁꯤ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯔꯛꯏ ꯑꯗꯨꯒ ꯂꯩꯃꯥꯏꯗꯁꯨ ꯃꯈꯨꯠ ꯑꯁꯤꯅ ꯄꯣꯞ 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 ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯂꯩꯃꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯄ ꯍꯧꯒꯠꯂꯛꯏ ꯑꯃꯨꯛꯁꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯑꯗꯨꯝ ꯇꯧꯈꯠꯂꯛꯏ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯕ ꯃꯥꯕꯨ ꯐꯥꯔꯤꯕ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯔꯣꯟ ꯂꯣꯏ ꯀꯔꯤꯑꯣꯏ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯏ ꯄꯪꯁꯣꯟꯗ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯥꯅ ꯁꯣꯜꯂꯤꯕ ꯋꯥ ꯑꯁꯤꯅꯤ ꯃꯈꯣꯏ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯇꯥꯒꯗꯧꯔꯤꯕ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯐꯥꯎꯊꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯂꯩꯃꯒꯤ ꯃꯁꯥꯗ ꯑꯁꯨꯝꯅ ꯐꯥꯎꯔꯤꯕ ꯆꯥꯎꯕꯤꯒꯤ ꯃꯁꯥꯗ ꯑꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯐꯥꯎꯕ ꯍꯧꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯩꯅ ꯍꯪꯒꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯩꯅ ꯁꯥꯐꯣꯡꯂꯒ ꯄꯣꯊꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯁꯤꯡꯅꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯐꯤꯖꯤ ꯐꯤꯅꯥꯗ ꯅꯦꯠꯈꯤ ꯑꯩꯒꯤ ꯁꯥꯗꯣꯡꯗ ꯃꯥꯅ ꯅꯦꯠꯇꯨꯅ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯤꯡꯅꯔꯕꯗꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯒꯅꯤ ꯑꯋꯥ ꯆꯩꯅꯥ ꯅꯪꯒꯅꯤ ꯍꯦ ꯑꯋꯥ ꯆꯩꯅꯥ ꯅꯪꯒꯅꯤ ꯍꯦ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯁꯥꯊꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯉꯣꯟꯗ ꯅꯤꯖꯧ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯖꯧ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯖꯧ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯁꯤꯡꯅꯔꯒꯅ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯦ ꯍꯥꯏꯕ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯃꯊꯪ ꯐꯥꯎꯊꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅꯁꯨ ꯋꯥ ꯌꯥꯝꯅ ꯍꯥꯏꯈꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯈꯪꯗꯕꯗꯒꯤ ꯅꯪꯒꯤ ꯐꯤꯖꯤꯗ ꯐꯤꯅꯥꯗ ꯅꯦꯠꯂꯕꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯨꯟꯁꯤ ꯀꯟꯕꯤꯅꯕ ꯃꯍꯥꯛꯀꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯊꯣꯛꯇꯅꯕ ꯍꯧꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯥꯒꯤꯁꯨ ꯂꯩꯔꯣꯟ ꯌꯥꯝꯅ ꯁꯣꯟꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯣꯛꯄꯤꯅꯕ ꯈꯨꯔꯨꯝꯅꯕ ꯍꯥꯏꯖꯈꯤ ꯍꯦꯛ ꯍꯥꯏꯅꯕꯗ ꯐꯖꯅ ꯌꯥꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯐꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯁꯣꯝꯗꯗꯤ ꯂꯩꯃꯒꯤ ꯃꯁꯥꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯔꯛꯏ ꯄꯪꯇꯤꯡꯂꯛꯏ ꯃꯁꯥꯁꯦ ꯍꯥꯒꯖꯕꯗꯧꯅ ꯃꯔꯦꯡ ꯆꯠꯄꯁꯨ ꯍꯧꯔꯛꯏ ꯈꯣꯠꯅꯤꯡꯕꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯁꯨꯝꯅ ꯃꯁꯥꯁꯤꯅ ꯃꯔꯦꯡ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯔ ꯐꯥꯎꯕꯗ ꯃꯥꯁꯦ ꯍꯦꯛꯇ ꯈꯣꯠꯅꯤꯡꯕꯁꯤꯅ ꯈꯥꯡꯕ ꯉꯝꯗꯦ ꯊꯥꯗꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥꯕꯨ ꯐꯥꯔꯒ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯝꯕꯅꯤꯅ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯦ ꯂꯩꯐꯥꯎ ꯌꯥꯝꯅ ꯐꯥꯎꯈ꯭ꯔꯦ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈ꯭ꯔꯦ ꯁꯥꯈꯤꯕ ꯉꯥꯡꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯃꯥ ꯃꯄꯥ ꯀꯀꯥꯁꯤꯡ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯁꯦ ꯂꯣꯏꯁꯤꯜꯂꯛꯂꯕ ꯇꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯝꯅ ꯆꯠꯂꯛꯏ ꯌꯨꯝꯒꯤ ꯃꯩ ꯃꯨꯊꯠꯂꯝꯕꯁꯤꯡ ꯑꯗꯣ ꯊꯥꯍꯜꯂꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯃꯤꯠ ꯄꯥꯡꯊꯣꯛꯂꯣ ꯋꯥꯔꯤ ꯄꯨꯟꯅ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯈꯣꯡꯒꯤ ꯐꯅꯦꯛ ꯑꯁꯦ ꯈꯖꯤꯛꯇꯪ ꯇꯥꯈꯠꯍꯜꯂꯤ ꯉꯁꯥꯏ ꯃꯥꯅ ꯐꯥꯎꯈꯤꯕꯗ ꯄꯜꯂꯛꯄꯁꯤꯡ ꯑꯗꯣ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯡ ꯑꯁꯦ ꯗꯥꯛꯐꯝꯒꯤ ꯗꯥꯛꯐꯝ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯥꯡ ꯂꯥꯡꯕꯗꯨꯅ ꯌꯥꯝꯅ ꯇꯧꯔꯛꯏ ꯃꯈꯨꯠꯁꯨ ꯍꯥꯏꯔꯞ ꯇꯥꯈꯠꯂꯒ ꯌꯦꯡꯉꯤ ꯇꯥꯈꯠꯄ ꯃꯇꯝ ꯑꯁꯤꯗ ꯁꯒꯟ ꯃꯄꯥꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯔꯥꯡ ꯂꯥꯡꯕꯒꯤ ꯃꯃꯤ ꯑꯁꯦ ꯌꯥꯝꯅ ꯇꯥꯔꯝꯃꯤ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ ꯈꯣꯡꯗ ꯈꯨꯠꯇ ꯁꯒꯟꯅ ꯇꯥꯔꯤꯕꯁꯦ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯁꯨ ꯂꯣꯏꯅ ꯇꯥꯔꯝꯒꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯐꯅꯅꯕ ꯐꯖꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯌꯦꯡꯗꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯆꯠꯂꯨꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯃꯃꯤꯡ ꯑꯣꯏꯅꯗꯤ ꯄꯜꯂꯔꯣꯏ ꯃꯥꯒꯤꯁꯨ ꯁꯥꯐꯣꯡꯂꯛꯄ ꯇꯥꯟꯖꯥ ꯃꯥꯒꯤ ꯃꯊꯤ ꯐꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯒ ꯍꯦꯛ ꯃꯄꯥ ꯁꯥꯟꯅꯔꯨꯕ ꯃꯥꯒꯤ ꯐꯤꯖꯤꯗ ꯐꯤꯅꯥꯗ ꯅꯦꯠꯇꯨꯅ ꯃꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯃꯥꯒꯤ ꯁꯥꯗꯣꯡꯗ ꯆꯣꯡꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯌꯥꯗꯣ ꯎꯁꯤꯠꯇꯕ ꯃꯥꯕꯨ ꯁꯤꯡꯅꯕ ꯑꯣꯏꯅ ꯈꯟꯈꯤꯕꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯗꯗꯤ ꯍꯥꯏꯖꯔꯒ ꯈꯨꯔꯨꯝꯖꯔꯒ ꯐꯖꯅ ꯀꯣꯛꯄꯁꯨ ꯉꯝꯒꯅꯤ ꯃꯇꯝ ꯈꯔ ꯆꯪꯖꯔꯕꯁꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯀꯟꯅ ꯍꯣꯠꯅꯔꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯀꯟꯅꯕ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯂꯥꯛꯅꯕ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯂꯥꯛꯑꯝꯃꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯅꯨꯃꯤꯠ ꯇꯥꯟꯖꯥ ꯃꯇꯝ ꯑꯃ ꯂꯧꯔꯔꯦ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯃꯐꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯍꯪꯒꯥꯝ ꯍꯧꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯝꯁꯨꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯒ ꯂꯩꯃꯒ ꯃꯃꯥ ꯃꯄꯥ ꯀꯀꯥꯁꯤꯡ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯏ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯧꯔꯤꯕ
ꯃꯁꯤꯒꯤ ꯃꯅꯥꯛꯇꯝꯅ ꯃꯈꯣꯏ ꯂꯥꯛꯏ ꯂꯩꯃꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯆꯪꯕ ꯀꯤꯔꯝꯃꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯥꯏꯕꯁꯤꯅ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯑꯩ ꯌꯥꯎꯔꯤ ꯑꯩꯅ ꯃꯥꯡ ꯊꯥꯒꯅꯤ ꯑꯩꯒꯤ ꯇꯨꯡꯗ ꯅꯈꯣꯏ ꯏꯜꯂꯛꯎ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤ ꯃꯥꯒꯤ ꯃꯍꯩꯅꯁꯨ ꯌꯦꯡꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯋꯥꯈꯜ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯄꯗꯨꯅ ꯇꯧꯕꯗꯒꯤ ꯃꯄꯥꯁꯤ ꯃꯥꯅꯁꯨ ꯇꯥꯛꯂꯔꯦ ꯃꯐꯝ ꯑꯁꯤꯗ ꯀꯨꯟꯊꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯦ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯕ ꯇꯨꯡꯗ ꯑꯃꯥꯏꯕꯁꯤꯅ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕ ꯂꯣꯏꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯝꯁꯤꯅ ꯃꯝꯂꯦ ꯃꯈꯣꯏꯗꯗꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯕꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯆꯠꯂꯁꯤ ꯂꯥꯎ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤꯕ ꯇꯥꯈꯨꯝꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯂꯛꯂꯒꯅꯤ ꯐꯁꯨ ꯐꯔꯒꯅꯤ ꯈꯨꯔꯨꯝꯂꯕꯅꯤ ꯑꯩꯅ ꯌꯨꯝ ꯌꯧꯔꯒ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯃꯤꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯂꯩꯃꯁꯦ ꯄꯨꯟꯗ꯭ꯔꯕꯁꯨ ꯈꯔ ꯈꯔ ꯌꯥꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯀꯞꯄꯤ ꯅꯣꯛꯄꯤꯗꯤ ꯈꯔ ꯈꯔ ꯇꯧꯔꯤ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯃꯤ ꯀꯧꯔꯛꯄꯁꯤ ꯂꯨꯝꯂꯒ ꯋꯥ ꯉꯥꯡꯂꯛꯄ ꯑꯃꯨꯛꯁꯨ ꯄꯥꯛꯊꯔꯒ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯈꯔ ꯈꯔ ꯇꯧꯔꯤ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏ ꯅꯈꯣꯏꯅ ꯂꯧ ꯎꯔꯤꯕ ꯂꯧꯐꯝ ꯑꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗꯤ ꯃꯃꯥꯡꯊꯛꯇꯒꯤ ꯍꯧꯅ ꯂꯥꯏꯍꯥꯛꯇꯛꯇꯒꯤ ꯋꯥꯔꯤ ꯂꯩꯕ ꯆꯤꯡ ꯑꯣꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤ ꯑꯩꯅꯗꯤ ꯃꯤꯡꯗ ꯄꯜꯂꯔꯣꯏ ꯃꯥꯒꯤ ꯁꯥꯟꯅꯐꯝꯅꯤ ꯃꯥꯒꯤ ꯂꯩꯐꯝꯅꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯅ ꯐꯥꯎꯊꯔꯛꯏ ꯃꯥꯅ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯀꯅꯥꯒꯨꯝꯕꯁꯤꯡ ꯊꯦꯡꯅꯈ꯭ꯔꯕ ꯐꯖꯅ ꯈꯨꯔꯨꯝꯗꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯇꯝꯊꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯃꯈꯣꯏꯅ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯃꯇꯝꯗ ꯆꯠꯂꯨꯕ ꯃꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯃꯥꯅ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗ ꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎ ꯏꯪꯒꯤꯠ ꯈꯔꯗꯤ ꯄꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯈꯪꯗꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯗꯣꯡꯒ ꯅꯦꯠꯇꯨꯅ ꯆꯣꯡꯐꯜꯂꯨꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯜꯂꯒꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯒꯅꯤ ꯑꯗꯨꯒ ꯁꯤꯡꯈꯣꯡ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯝꯒꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯡꯈꯣꯡ ꯑꯗꯨꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕ ꯂꯥꯏꯑꯣꯏꯔꯕ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯕ ꯂꯥꯏꯔꯦꯜ ꯂꯩ ꯅꯈꯣꯏ ꯍꯩꯅ ꯁꯤꯡꯅ ꯂꯧ ꯆꯠꯄ ꯃꯇꯝꯗ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯑꯗꯨꯒ ꯑꯩꯅ ꯃꯍꯩ ꯈꯔꯁꯨ ꯄꯤꯔꯝꯒꯦ ꯃꯥ ꯂꯩ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯑꯗꯨ ꯈꯪꯅꯕ ꯃꯍꯥꯛꯇꯤ ꯃꯥ ꯂꯩꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯒ ꯃꯥꯒ ꯎꯅꯒꯗꯣꯔꯦ ꯍꯥꯏꯕꯁꯦ ꯍꯦꯛ ꯈꯪꯕꯒ ꯃꯥꯅ ꯁꯥꯎꯝ ꯃꯥꯅ ꯄꯤꯔꯛꯀꯅꯤ ꯃꯗꯨꯒꯤ ꯁꯥꯎꯝ ꯑꯗꯨ ꯑꯩꯅ ꯅꯈꯣꯏꯗ ꯂꯣꯟꯅ ꯍꯥꯏꯒꯦ ꯃꯗꯨꯒꯤ ꯁꯥꯎꯝ ꯑꯗꯨ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯐꯪꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯃꯅꯥ ꯑꯗꯨꯗ ꯂꯩꯒꯅꯨ ꯃꯍꯥꯛ ꯄꯥꯛ ꯊꯣꯔꯛꯂꯣꯏ ꯃꯥꯅ ꯍꯦꯛ ꯊꯣꯔꯛꯀꯗꯕ ꯇꯥꯟꯖꯥ ꯑꯗꯨ ꯅꯈꯣꯏꯗ ꯁꯥꯍꯨꯝ ꯏꯊꯤꯟ ꯄꯤꯔꯛꯀꯅꯤ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯉꯥꯡ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯐꯔꯒꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯁꯤꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯝꯂꯒ ꯆꯠꯈꯤ ꯃꯇꯝ ꯆꯥꯅ ꯌꯦꯡꯈꯤꯕꯗꯒꯤ ꯂꯩꯃꯒꯤ ꯄꯨꯟꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯂꯥꯛꯈꯤꯕꯅꯤ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥꯅ ꯆꯤꯛꯈꯤꯕ ꯈꯣꯇꯠꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯗꯥꯛꯐꯝꯗꯤ ꯈꯔꯗꯤ ꯂꯩꯍꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯟꯅꯒꯨꯝ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯂꯧꯐꯝ ꯑꯗꯨꯁꯨ ꯑꯃꯨꯛꯀꯅ ꯃꯈꯣꯏ ꯆꯠꯈꯤꯗꯦ ꯍꯟꯗꯅ ꯃꯄꯨꯗ ꯃꯈꯣꯏꯅ ꯕꯟꯗꯣꯞ ꯑꯁꯤ ꯍꯟꯗꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯍꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯥꯞꯆꯤꯟꯗꯗꯨꯅ ꯄꯨꯊꯣꯛꯆꯕ ꯋꯥꯔꯤꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ